Security Force na State Asigi Tongan Tonganba Mafam Dagi Ainna Yadaba Meeoi kaya Fagatpa Ngamkhre Manipur Police Control Room na Thadorakpa Warol amagi matung inna haukiba thangza numit July 12 da kihan khanganba amasung dam haduna sil khaibagi thabak tawba Meeoi sing fabagi thabak chatharakpagi manung chanda Manipur Police na Ainna thingraba lalulup KCP gi Meeoi ama Thawbal Khetri lekai morang palidagi fari haire Faraba Meeoi adude Singam Kabikanta Maitei Chahi Kuntra Humdoi Thawbal Wangke Mamang Lekai Dagini Mangondagi Angang ba machugi Honda Activa ama amade 36 HE hand grenade ama fagale hairi Numit asimaktada Manipur Police ki kangmuna Imphal West District ki manung chana leiba mayang Imphal Bengal makha lekai dagi pambaina luchingba UNLF ki Meeoi ama fari haire faraba Meeoi adude kolakpam Ayazuddin Elias Eris Jahi Nifu District asimaki Bengal Lokok tagine ngarangsu Manipur Police na Ainna thingraba lalaglup KCP ki Meeoi ama Imphal ki Palace compound da leiba hapta kangjeibung dagi fari haire faraba Meeoi adude athokpam Sunil Elias Langamba Elias Lenin Jahi Nifu Humdoi Wangkai Ning Tempu Krim Mapal Dagi Meeoi adu lanai thabak tawdaba kangbu dagi sel khabda jenabani hairi